ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯃꯅꯤꯄꯨꯔꯤ ꯂꯤꯆꯤꯜ ꯋꯥꯔꯤꯅ ꯇꯔꯥꯝꯅ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯧꯅꯝ ꯆꯥꯎꯕꯤ ꯎꯆꯦꯛ꯫ ꯋꯥꯔꯤ ꯑꯁꯤꯗ ꯀꯔꯤ ꯀꯝꯗꯧꯔꯤꯕ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯌꯥꯝꯅ ꯉꯜꯂꯤꯉꯩ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯆꯥꯎꯔꯕ ꯂꯩꯕꯥꯛ ꯑꯃꯗ ꯎꯆꯦꯛ ꯂꯪꯖꯥꯗ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯄꯥꯟꯕ ꯈꯨꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯅꯥꯃꯨ ꯇꯥꯏꯕꯪ ꯃꯤ ꯍꯥꯏꯕꯁꯦ ꯑꯃꯠꯇ ꯄꯥꯜꯂꯝꯗꯦ꯫ ꯁꯥ ꯉꯥ ꯎꯆꯦꯛ ꯋꯥꯌꯥꯁꯤꯡꯅ ꯃꯥꯒꯤ ꯀꯥꯡꯂꯨꯞ ꯈꯥꯏꯗꯣꯛꯅꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯟꯕ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯪꯖꯥꯗ ꯎꯆꯦꯛꯁꯤꯡꯒꯤ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯄꯥꯜꯂꯤꯉꯩ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ, ꯎꯆꯦꯛ ꯃꯌꯥꯝ ꯑꯃ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯂꯪꯖꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯋꯥꯀꯠ ꯑꯃ ꯊꯝꯂꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯎꯆꯦꯛꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯤ, "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯨꯝ ꯑꯌꯥꯝꯕ ꯎꯆꯦꯛꯁꯤꯡꯒꯤ ꯌꯨꯝꯁꯤꯡꯁꯤ ꯏꯁꯤꯡꯅ ꯍꯦꯛꯇꯃꯛ ꯊꯨꯝꯖꯤꯜꯂꯤ ꯅꯣꯡ ꯇꯥꯔꯛꯄ ꯃꯇꯝꯗ꯫ ꯑꯗꯨꯅ ꯏꯊꯩ ꯂꯩꯈꯣꯡ ꯑꯆꯧꯕ ꯑꯃ ꯐꯥꯠꯂꯕꯗꯤ ꯏꯁꯤꯡꯁꯤꯡ ꯑꯁꯦ ꯃꯗꯨꯗ ꯑꯁꯨꯝ ꯆꯦꯟꯊꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯦ ꯈꯔ ꯃꯈꯩꯗꯤ ꯐꯒꯅꯤ꯫ ꯑꯗꯨꯅ ꯏꯊꯩ ꯂꯧꯈꯣꯡ ꯐꯖꯅ ꯇꯧꯕꯤꯌꯨ, ꯇꯨꯔꯦꯜ ꯏꯔꯤꯜ ꯇꯧꯕꯤꯌꯨ" ꯍꯥꯏꯔꯔꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯎꯆꯦꯛ ꯃꯌꯥꯝꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯂꯪꯖꯥꯅ ꯈꯜꯂꯤ, ꯂꯥꯛꯂꯤꯕ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯅ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯃꯤꯅ꯫ ꯅꯣꯡ ꯍꯦꯛ ꯇꯥꯔꯛꯄꯒ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯏꯁꯤꯡ ꯍꯦꯛꯇꯃꯛ ꯊꯨꯝꯃꯤ, ꯏꯊꯩ ꯂꯧꯈꯣꯡ ꯂꯩꯇꯕꯅ꯫ ꯑꯗꯨꯅꯗꯤ ꯏꯊꯩ ꯂꯧꯈꯣꯡ ꯑꯃ ꯇꯧꯗ꯭ꯔꯕꯗꯤ, ꯇꯨꯔꯦꯜ ꯏꯔꯤꯜ ꯇꯧꯗ꯭ꯔꯕꯗꯤ ꯏꯁꯤꯡꯁꯤꯡ ꯑꯁꯤ ꯑꯁꯨꯝ ꯇꯨꯡꯁꯤꯟꯗꯨꯅ ꯂꯩꯔꯦ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯜꯂꯕ ꯃꯇꯨꯡ ꯎꯆꯦꯛ ꯃꯌꯥꯝꯒꯤ ꯅꯤꯡꯊꯧ ꯂꯪꯖꯥꯅ ꯍꯥꯏꯔꯛꯏ, "ꯐꯔꯦ ꯐꯔꯦ, ꯄ꯭ꯔꯖꯥ ꯃꯌꯥꯝ ꯍꯟꯕꯤꯔꯣ꯫ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯨ ꯑꯩꯒꯤ ꯂꯩꯔꯤꯕ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯟ ꯐꯝꯅꯥꯏꯕꯁꯤꯡ ꯑꯁꯤꯒ ꯋꯥ ꯇꯥꯟꯅꯔꯒꯦ"꯫ ꯑꯗꯨꯝꯅ ꯍꯥꯏꯕꯗꯒꯤ ꯎꯆꯦꯛ ꯄ꯭ꯔꯖꯥꯁꯤꯡ ꯑꯗꯣ ꯍꯟꯅꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀ꯭ꯋꯥꯛꯇ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯇꯥꯔꯤꯕ꯭ꯔꯥ ꯀ꯭ꯋꯥꯛ? ꯍꯧꯖꯤꯛ ꯄ꯭ꯔꯖꯥꯁꯤꯡꯅ ꯍꯥꯏꯔꯝꯂꯤꯕꯗꯨ ꯀꯔꯤ ꯈꯟꯅꯁꯤꯒꯦ? ꯑꯩꯗꯤ ꯊꯕꯛ ꯑꯁꯤ ꯍꯧꯖꯤꯛꯇꯒꯤꯕꯨ ꯍꯧꯅꯤꯡꯂꯕꯅꯤ"꯫ ꯋꯥꯐꯝ ꯑꯗꯨꯗ ꯀ꯭ꯋꯥꯛꯅ ꯈꯨꯝꯃꯤ, "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯄ꯭ꯔꯖꯥꯁꯤꯡꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯏꯊꯩ ꯂꯧꯈꯣꯡ ꯐꯖꯅ ꯁꯦꯝꯗꯕꯅ ꯅꯣꯡ ꯈꯖꯤꯛꯇꯪ ꯇꯥꯕꯒ ꯍꯦꯛꯇꯃꯛ ꯊꯨꯝꯖꯤꯜꯂꯤ꯫ ꯑꯗꯨꯒ ꯀꯥꯂꯦꯟ ꯊꯥꯒꯤ ꯃꯇꯝꯗ ꯏꯀꯪ ꯊꯣꯔꯛꯂꯒꯅ ꯈꯔ ꯍꯦꯛꯇꯃꯛ ꯀꯪꯏ, ꯏꯁꯤꯡ ꯇꯨꯡꯂꯒ ꯂꯩꯍꯧꯕ ꯖꯒꯥ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯏꯊꯩ ꯂꯧꯈꯣꯡ ꯇꯧꯗꯨꯅ ꯇꯨꯔꯦꯜ ꯇꯧꯔꯕꯗꯤ ꯇꯨꯔꯦꯜꯒꯤ ꯏꯔꯤꯗꯨꯗ ꯑꯩꯈꯣꯏꯁꯨ ꯀꯨꯝꯕꯤ ꯀꯥꯂꯦꯟ ꯅꯥꯏꯗꯅ ꯏꯁꯤꯡ ꯊꯛꯄ ꯐꯪꯖꯒꯗꯧꯔꯤꯕꯅꯤ"꯫ ꯋꯥꯐꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯂꯪꯖꯥꯅ, "ꯐꯔꯦ, ꯅꯪꯅꯁꯨ ꯌꯥꯔꯕꯅꯤꯅ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯎꯆꯦꯛ ꯄꯨꯝꯅꯃꯛ ꯀꯧꯈꯠꯇꯨꯅ ꯋꯥ ꯇꯥꯟꯅꯔꯁꯤ, ꯑꯗꯨꯒ ꯇꯨꯔꯦꯜ ꯏꯔꯤꯜ ꯇꯧꯅꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯔꯁꯤꯗꯣ"꯫ ꯑꯁꯨꯝꯅ ꯌꯥꯅꯔꯕꯗ ꯃꯈꯣꯡ ꯌꯥꯡꯕ ꯁꯦꯝꯕ꯭ꯔꯥꯡꯕꯨ ꯄꯥꯎꯖꯦꯜ ꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯊꯥꯈ꯭ꯔꯦ, ꯃꯗꯨꯗꯤ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕ ꯅꯨꯃꯤꯠ ꯎꯈꯣꯡ ꯌꯧꯕ ꯃꯇꯝꯗ ꯀꯣꯅꯨꯡꯒꯤ ꯗꯔꯕꯥꯔꯗ ꯃꯤꯌꯥꯝ ꯇꯤꯜꯂꯒꯗꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯔꯤ ꯇꯧꯁꯤꯒꯦ, ꯇꯨꯔꯦꯜ ꯑꯣꯏꯅ ꯇꯧꯁꯤꯔꯥ, ꯊꯥꯡꯒꯕꯥꯠ ꯑꯆꯧꯕ ꯑꯃ ꯑꯣꯏꯅ ꯇꯧꯁꯤꯔꯥ ꯍꯥꯏꯕꯗꯨ ꯄ꯭ꯔꯖꯥ ꯃꯌꯥꯝꯒ ꯋꯥ ꯇꯥꯟꯅꯔꯒ ꯊꯕꯛ ꯄꯥꯏꯈꯠꯀꯅꯤ ꯍꯥꯏꯗꯨꯅ ꯏꯅꯤꯡꯊꯧꯅ ꯂꯥꯎꯊꯣꯔꯛꯂꯤ꯫ ꯂꯥꯛꯇꯕꯁꯤꯡ ꯆꯩꯔꯥꯛ ꯐꯪꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯂꯕꯗ ꯎꯆꯦꯛ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯌꯦꯡꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯅꯈ꯭ꯔꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯕꯗ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯦꯗꯣ ꯎꯆꯦꯛ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯣꯅꯨꯡꯒꯤ ꯗꯔꯕꯥꯔꯗ ꯆꯣꯟꯅ ꯇꯤꯜꯂꯔꯦ꯫ ꯃꯌꯥꯝ ꯃꯊꯪ ꯑꯁꯨꯝ ꯊꯤꯔꯛꯄꯗ ꯎꯆꯦꯛ ꯑꯃꯨꯕꯤꯗꯤ ꯌꯥꯎꯔꯛꯇ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧꯅ, "ꯀꯔꯤꯅꯣ, ꯎꯆꯦꯛ ꯑꯃꯨꯕꯤ ꯌꯥꯎꯔꯛꯇꯦꯅ"꯫ ꯃꯇꯝ ꯑꯗꯨꯗ ꯀ꯭ꯋꯥꯛꯅ, "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯈꯟꯖꯔꯝꯂꯤꯕꯅꯤ, ꯎꯆꯦꯛ ꯃꯨꯕꯤ ꯌꯥꯎꯔꯛꯇꯦ"꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ, "ꯑꯩꯈꯣꯏꯅꯁꯨ ꯍꯧꯔꯝꯂꯕꯅꯤ, ꯃꯥꯁꯨ ꯂꯥꯛꯂꯒꯦ ꯑꯩꯈꯣꯏ ꯍꯜꯂꯝꯃꯣꯗꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯗꯨꯃꯛ ꯂꯥꯛꯂꯕꯅꯤ"꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯎꯆꯦꯛꯀꯤ ꯅꯤꯡꯊꯧ ꯂꯪꯖꯥꯅ, "ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯀ꯭ꯋꯥꯛ ꯃꯟꯇ꯭ꯔꯤ, ꯅꯍꯥꯛꯅ ꯁꯤꯟꯗꯨꯅ ꯎꯆꯦꯛ ꯃꯨꯕꯤꯕꯨ ꯑꯃꯨꯛꯇ ꯀꯧꯍꯜꯂꯁꯨ ꯆꯠꯂꯨ"꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯂꯕꯗ ꯀ꯭ꯋꯥꯛ ꯃꯟꯇ꯭ꯔꯤꯅ "ꯐꯒꯗꯤ ꯏꯅꯤꯡꯊꯧ" ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯂꯥꯟꯒꯤ ꯁꯦꯅꯥꯄꯇꯤ ꯑꯣꯏꯔꯤꯕ ꯎꯃꯥꯏꯕꯤꯕꯨ ꯀꯧꯔꯛꯏ꯫ "ꯇꯥꯔꯤꯕꯔꯥ ꯁꯦꯅꯥꯄꯇꯤ ꯎꯃꯥꯏꯕꯤ, ꯅꯍꯥꯛ ꯆꯠꯇꯨꯅ ꯎꯆꯦꯛ ꯃꯨꯕꯤꯕꯨ ꯑꯃꯨꯛꯇ ꯀꯧꯔꯨꯆꯨ ꯆꯠꯂꯨ, ꯅꯤꯡꯊꯧꯒꯤ ꯁꯅꯥ ꯌꯥꯊꯪꯅꯤ, ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯌꯨ"꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯂꯕꯗ ꯁꯦꯅꯥꯄꯇꯤ ꯎꯃꯥꯏꯕꯤꯅ
ꯐꯒꯅꯤ ꯃꯟꯇ꯭ꯔꯤ ꯏꯕꯨꯡꯉꯣ ꯑꯩ ꯀꯧꯖꯔꯨꯒꯦ ꯍꯥꯏꯗꯨꯅ ꯎꯃꯥꯏꯕꯤꯗꯣ ꯂꯥꯛꯂꯦ ꯃꯇꯧ ꯑꯁꯨꯝꯅ ꯎꯃꯥꯏꯕꯤꯗꯨꯅ ꯎꯆꯦꯛ ꯃꯨꯕꯤꯒꯤ ꯁꯨꯃꯥꯡ ꯌꯧꯔꯛꯂꯕꯗ ꯎꯃꯥꯏꯕꯤ ꯁꯦꯅꯥꯄꯇꯤꯅ ꯀꯧꯔꯛꯏ ꯍꯥꯏ ꯇꯥꯔꯤꯕ꯭ꯔꯥ ꯎꯆꯦꯛ ꯃꯨꯕꯤ ꯅꯍꯥꯛ ꯅꯤꯡꯊꯧꯒꯤ ꯁꯅꯥ ꯌꯥꯊꯪ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯝꯅ ꯀꯧꯔꯨꯕꯗ ꯎꯆꯦꯛ ꯃꯨꯕꯤꯅ ꯏꯃꯨꯡꯗꯒꯤ ꯍꯣ ꯀꯅꯥꯅꯣ ꯑꯉꯥꯡ ꯀꯞꯂꯤꯌꯦ ꯑꯉꯥꯡ ꯊꯥꯗꯣꯛꯄ ꯌꯥꯗꯦ ꯅꯤꯡꯉꯥꯏ ꯆꯥꯎꯈ꯭ꯔꯕ ꯑꯉꯥꯡꯅꯤ ꯃꯁꯥꯁꯨ ꯉꯝꯗ꯭ꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯁꯦꯅꯥꯄꯇꯤ ꯎꯃꯥꯏꯕꯤꯅ ꯑꯣ ꯑꯉꯥꯡ ꯀꯞꯄꯤ ꯍꯥꯏꯕ ꯏꯕꯦꯝꯃ ꯅꯍꯥꯛ ꯅꯤꯡꯊꯧꯅ ꯋꯥ ꯈꯟꯅꯔꯤꯕ ꯑꯁꯤꯗ ꯌꯥꯎꯅꯅꯕꯒꯤꯗꯃꯛ ꯀꯧꯔꯨ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯌꯥꯔꯒꯗꯤ ꯆꯠꯅꯅꯕ ꯇꯧꯁꯤ ꯅꯔꯣꯏ ꯅꯅꯥꯎ ꯃꯌꯥꯝꯅꯁꯨ ꯍꯧꯔꯝꯂꯕ ꯃꯥꯜꯂꯦ ꯑꯗꯨꯁꯨ ꯅꯪꯅ ꯉꯝꯗꯨꯅ ꯂꯩꯍꯧꯔꯦ ꯍꯥꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯏꯃꯨꯡꯗꯒꯤ ꯎꯆꯦꯛ ꯃꯨꯕꯤꯅ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯕꯁꯤꯕꯣ ꯑꯉꯥꯡ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯑꯗꯨꯛ ꯂꯩꯊꯍꯧꯕꯒꯤ ꯋꯥꯅꯤ ꯍꯧꯖꯤꯛꯁꯨ ꯑꯉꯥꯡꯁꯦ ꯀꯞꯄꯗ ꯂꯣꯏꯔꯦ ꯑꯗꯨꯛ ꯊꯦꯝꯖꯔꯝꯕꯒꯤ ꯋꯥꯅꯤ ꯃꯌꯥꯝ ꯗꯔꯕꯥꯔ ꯐꯝꯂꯤꯕ ꯑꯗꯨꯗ ꯑꯩꯅ ꯑꯗꯨꯛ ꯆꯪꯁꯤꯜꯂꯨꯔꯒ ꯑꯉꯥꯡ ꯑꯁꯤꯅ ꯋꯥ ꯀꯞꯂꯛꯂꯕꯗꯤ ꯃꯌꯥꯝ ꯗꯔꯕꯥꯔ ꯀꯥꯏꯔꯗ꯭ꯔꯥ ꯈꯟꯗꯨꯅ ꯂꯥꯛꯆꯗꯕꯅꯤ ꯎꯆꯦꯛ ꯃꯨꯕꯤꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯁꯦꯅꯥꯄꯇꯤ ꯎꯃꯥꯏꯕꯤꯁꯨ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯤ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯤ ꯑꯉꯥꯡ ꯍꯥꯏꯕꯁꯤꯗꯤ ꯑꯉꯥꯡꯅꯤ ꯃꯌꯥꯝ ꯋꯥ ꯈꯟꯅꯔꯤꯉꯩꯗ ꯃꯍꯥꯛꯅ ꯀꯞꯂꯛꯂꯕꯗꯤ ꯗꯔꯕꯥꯔ ꯀꯥꯏꯒꯗꯧꯔꯤꯕꯅꯤ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯅ ꯆꯨꯝꯒꯗꯕ ꯃꯥꯜꯂꯤ ꯐꯔꯦ ꯐꯔꯦ ꯏꯕꯦꯝꯃ ꯂꯩꯕꯤꯍꯧꯔꯣ ꯅꯪꯒꯤ ꯋꯥꯐꯝ ꯑꯁꯤꯃꯛ ꯑꯩ ꯏꯅꯤꯡꯊꯧꯗ ꯇꯝꯂꯨꯔꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯎꯃꯥꯏꯕꯤ ꯁꯦꯅꯥꯄꯇꯤꯗꯣ ꯁꯅꯥ ꯀꯣꯅꯨꯡ ꯄꯥꯡꯂꯛꯂꯦ ꯁꯦꯅꯥꯄꯇꯤ ꯎꯃꯥꯏꯕꯤꯗꯤ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯎꯆꯦꯛ ꯃꯨꯕꯤꯗꯤ ꯌꯥꯎꯔꯛꯇꯕ ꯑꯗꯨꯗ ꯃꯟꯇ꯭ꯔꯤ ꯀ꯭ꯋꯥꯛꯅ ꯍꯪꯉꯤ ꯍꯥꯏ ꯀꯩꯗꯧꯔꯦ ꯁꯦꯅꯥꯄꯇꯤ ꯎꯆꯦꯛ ꯃꯨꯕꯤꯗꯤ ꯌꯥꯎꯔꯛꯇ꯭ꯔꯕ꯭ꯔꯥ ꯃꯇꯝ ꯑꯗꯨꯗ ꯁꯦꯅꯥꯄꯇꯤ ꯎꯃꯥꯏꯕꯤꯅ ꯃꯟꯇ꯭ꯔꯤ ꯏꯕꯨꯡꯉꯣ ꯎꯆꯦꯛ ꯃꯨꯕꯤꯅ ꯍꯥꯏꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯆꯥꯗꯨ ꯍꯧꯖꯤꯛ ꯃꯁꯥ ꯉꯝꯗꯗꯨꯅ ꯄꯪꯀꯞꯇ ꯀꯞꯂꯒ ꯂꯩꯔꯦ ꯍꯥꯏ ꯑꯗꯨꯅ ꯗꯔꯕꯥꯔꯗ ꯑꯉꯥꯡꯗꯨꯒ ꯂꯣꯏꯅꯅ ꯂꯥꯛꯂꯕꯗꯤ ꯍꯣꯔꯦꯟ ꯗꯔꯕꯥꯔꯒꯤ ꯋꯥ ꯑꯔꯨꯕ ꯈꯟꯅꯔꯤꯉꯩ ꯑꯉꯥꯡ ꯑꯗꯨꯅ ꯀꯞꯂꯛꯂꯕꯗꯤ ꯗꯔꯕꯥꯔ ꯀꯥꯏꯔꯅꯤ ꯈꯟꯗꯨꯅ ꯂꯥꯛꯇꯕꯅꯤ ꯍꯥꯏꯍꯧꯔꯤ ꯑꯗꯨꯅ ꯑꯩꯁꯨ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯋꯥꯐꯝ ꯑꯁꯤꯃꯛ ꯑꯩ ꯏꯅꯤꯡꯊꯧꯗ ꯇꯝꯂꯨꯈꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯀ꯭ꯋꯥꯛ ꯑꯗꯣ ꯂꯪꯖꯥ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯪꯖꯥ ꯅꯤꯡꯊꯧꯗ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ ꯃꯇꯝ ꯑꯗꯨꯗ ꯂꯪꯖꯥ ꯅꯤꯡꯊꯧꯅ ꯃꯟꯇ꯭ꯔꯤ ꯀꯩꯗꯧꯔꯦ ꯎꯆꯦꯛ ꯃꯨꯕꯤ ꯂꯥꯛꯂꯕ꯭ꯔꯥ ꯃꯇꯝ ꯑꯗꯨꯗ ꯀ꯭ꯋꯥꯛꯅ ꯀꯗꯥꯏꯗꯒꯤ ꯏꯅꯤꯡꯊꯧ ꯃꯥꯗꯨ ꯑꯉꯥꯡ ꯃꯁꯥ ꯉꯝꯗ꯭ꯔꯦ ꯍꯥꯏ ꯀꯔꯤꯒꯨꯝꯕ ꯑꯉꯥꯡ ꯑꯗꯨꯒ ꯂꯥꯛꯂꯕꯗꯤ ꯑꯉꯥꯡ ꯑꯗꯨꯅ ꯀꯞꯂꯛꯄꯗ ꯗꯔꯕꯥꯔ ꯀꯥꯏꯔꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯇꯕꯅꯤ ꯈꯨꯝꯂꯦꯌꯦ ꯑꯗꯨꯅ ꯃꯍꯥꯛ ꯂꯥꯛꯇ꯭ꯔꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯪꯖꯥ ꯅꯤꯡꯊꯧꯅ ꯐꯔꯦ 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 ꯃꯥꯅ ꯍꯥꯏꯔꯤꯕꯗꯨꯁꯨ ꯆꯨꯝꯃꯤ ꯑꯉꯥꯡ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯔꯕꯅꯤꯅ ꯂꯩꯖꯔꯁꯅꯨ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥ ꯈꯟꯅꯕ ꯍꯧꯔꯁꯤ ꯑꯁꯨꯝꯅ ꯂꯪꯖꯥ ꯅꯤꯡꯊꯧꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥ ꯈꯟꯅꯔꯤ ꯃꯌꯥꯝꯅ ꯇꯨꯔꯦꯜ ꯏꯔꯤꯜ ꯂꯣꯏꯅ ꯇꯧꯁꯤ ꯑꯗꯨꯗꯨꯒ ꯏꯊꯩ ꯂꯧꯈꯣꯡꯁꯨ ꯐꯖꯅ ꯁꯦꯝꯂꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯣ ꯃꯥꯒꯤ ꯑꯣꯏꯕ ꯃꯣꯠ ꯐꯣꯡꯗꯣꯛꯅꯔꯤ ꯑꯁꯨꯝꯅ ꯐꯣꯡꯗꯣꯛꯄ ꯌꯥꯕ ꯐꯣꯡꯗꯣꯛꯅꯔꯕ ꯃꯇꯨꯡ ꯃꯃꯩꯊꯪꯗ ꯇꯨꯔꯦꯜ ꯏꯔꯤꯜ ꯇꯧꯕ ꯍꯥꯏꯗꯨꯅ ꯌꯥꯅꯔꯦ ꯑꯗꯨꯒ ꯇꯨꯔꯦꯜ ꯏꯔꯤꯜꯁꯤꯅ ꯀꯗꯥꯏꯗꯒꯤꯅ ꯀꯗꯥꯏ ꯐꯥꯎꯕ ꯇꯧꯕ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯌꯦꯛꯊꯣꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯩꯈꯣꯏꯅ ꯇꯨꯔꯦꯜ ꯏꯔꯤꯜ ꯇꯧꯕ ꯍꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯂꯪꯖꯥ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯂꯥꯎꯊꯣꯛꯈ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯎꯆꯦꯛ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯌꯦꯡ ꯇꯨꯔꯦꯜ ꯏꯔꯤꯜ ꯇꯧꯅꯅꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯨꯝꯅꯃꯛ ꯁꯦꯝꯕ ꯁꯥꯕ ꯂꯣꯏꯈ꯭ꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈ꯭ꯔꯤ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯄꯅꯤ ꯅꯣꯡ ꯉꯥꯜꯂꯛꯂꯕꯗ ꯎꯆꯦꯛ ꯃꯌꯥꯝ ꯑꯗꯣ ꯅꯤꯡꯊꯧꯒꯤ ꯗꯔꯕꯥꯔꯗ ꯆꯣꯠꯅ ꯇꯤꯜꯂꯔꯤ ꯅꯤꯡꯊꯧꯅ ꯍꯧꯖꯤꯛꯇꯤ ꯎꯆꯦꯛ ꯃꯌꯥꯝꯁꯨ ꯂꯥꯛꯂꯕꯅꯤ나 ꯇꯨꯔꯦꯜ ꯑꯗꯣ ꯇꯧꯅꯅꯕ ꯇꯧꯔꯁꯤ ꯑꯗꯨꯕꯨ ꯎꯆꯦꯛ ꯃꯨꯕꯤꯗꯤ ꯉꯁꯤꯁꯨ ꯌꯥꯎꯔꯛꯇꯦ ꯀꯔꯤꯅꯣ ꯃꯥꯅ ꯈꯜꯂꯤꯕꯁꯤꯅ ꯉꯁꯤꯅ ꯑꯃꯨꯛ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯀꯅꯥꯅꯁꯨ ꯈꯨꯝꯕ ꯉꯝꯗ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯂꯪꯖꯥꯅ ꯁꯨꯝꯗꯧꯔꯣ ꯃꯟꯇ꯭ꯔꯤ ꯅꯍꯥꯛꯃꯛ ꯆꯠꯇꯨꯅ ꯎꯆꯦꯛ ꯃꯨꯕꯤꯗꯣ ꯑꯃꯨꯛꯇ ꯀꯧꯔꯨꯆꯨ ꯆꯠꯂꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀ꯭ꯋꯥꯛꯅ ꯐꯒꯅꯤ ꯏꯅꯤꯡꯊꯧ ꯍꯥꯏꯗꯨꯅ ꯃꯟꯇ꯭ꯔꯤ ꯃꯁꯥꯃꯛ ꯎꯆꯦꯛ ꯃꯨꯕꯤꯕꯨ ꯀꯧꯕ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯎꯆꯦꯛ ꯃꯨꯕꯤꯗꯣ ꯏꯃꯨꯡꯗ ꯍꯤꯗꯥꯛꯐꯨ ꯊꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯂꯝꯂꯤ ꯇꯧꯔꯤꯕ ꯑꯗꯣ ꯁꯣꯝꯗ ꯃꯟꯇ꯭ꯔꯤ ꯀ꯭ꯋꯥꯛꯇꯤ ꯀꯔꯤꯃꯠꯇ ꯈꯪꯕ ꯅꯠꯇꯦ ꯏꯃꯨꯡꯗ ꯇꯧꯕ ꯊꯕꯛꯅꯤꯅ ꯃꯟꯇ꯭ꯔꯤ ꯀ꯭ꯋꯥꯛꯅ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯍꯥꯏ ꯎꯆꯦꯛ ꯃꯨꯕꯤ ꯅꯍꯥꯛ ꯇꯥꯔꯤꯕ꯭ꯔꯥ ꯅꯤꯡꯊꯧꯒꯤ ꯁꯅꯥ ꯌꯥꯊꯪꯅꯤ ꯉꯔꯥꯡ ꯂꯥꯎꯊꯣꯛꯈꯤꯕ ꯈꯪꯍꯧꯗ꯭ꯔꯥ ꯉꯁꯤꯗꯒꯤ ꯇꯨꯔꯦꯜ ꯏꯔꯤꯜ ꯇꯧꯕ ꯍꯧꯔꯒꯗꯕꯅꯤ
ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯇꯧꯕ ꯍꯧꯒꯗꯧꯔꯤꯕ ꯇꯨꯔꯦꯜ ꯏꯔꯤꯜ ꯑꯁꯤꯗ ꯅꯍꯥꯛ ꯌꯥꯎꯗ꯭ꯔꯤꯕꯗꯤ ꯀꯔꯤ ꯇꯧꯔꯕꯒꯦ? ꯉꯁꯤꯁꯨ ꯑꯉꯥꯡ ꯃꯁꯥ ꯉꯝꯗ꯭ꯔꯕ꯭ꯔꯥ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯎꯆꯦꯛ ꯃꯨꯕꯤꯅ ꯍꯣ ꯂꯥꯛꯂꯒꯦ ꯑꯉꯥꯡꯁꯦ ꯃꯕꯨꯛ ꯄꯤꯊꯛꯂꯤꯕꯅꯤ, ꯍꯣꯔꯦꯟ ꯃꯌꯥꯝ ꯃꯃꯥꯡꯗꯅꯦ ꯄꯤꯊꯛꯄꯗꯨ ꯍꯦꯛ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯇꯧꯔꯤꯕꯅꯤ. ꯃꯟꯇ꯭ꯔꯤ ꯏꯕꯨꯡꯉꯣ ꯍꯥꯟꯕꯤꯔꯝꯂꯣ, ꯑꯩꯁꯨ ꯂꯥꯛꯆꯔꯒꯦ. ꯑꯗꯨꯝꯅ ꯍꯥꯏꯔꯛꯂꯕꯗ ꯃꯟꯇ꯭ꯔꯤ ꯀ꯭ꯋꯥꯛꯅ ꯑꯣ ꯐꯔꯦ ꯅꯪ ꯁꯣꯏꯗꯅꯗꯤ ꯂꯥꯛꯎ, ꯆꯠꯂꯦ. ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯟꯇ꯭ꯔꯤ ꯀ꯭ꯋꯥꯛ ꯑꯗꯣ ꯅꯤꯡꯊꯧ ꯂꯪꯖꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ. ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯍꯥꯏ, ꯎꯆꯦꯛ ꯃꯨꯕꯤ ꯌꯥꯎꯔꯛꯇꯦ, ꯀꯩꯗꯧꯔꯦ? ꯑꯗꯨꯝꯅ ꯍꯪꯂꯛꯂꯕꯗ ꯀ꯭ꯋꯥꯛꯅ ꯃꯆꯥ ꯃꯕꯨꯛ ꯄꯤꯊꯛꯍꯧꯔꯤ, ꯃꯥ ꯂꯣꯏꯕꯒ ꯂꯥꯛꯂꯒꯦ ꯍꯥꯏꯍꯧꯏ ꯏꯅꯤꯡꯊꯧ ꯍꯥꯏꯔꯛꯂꯕꯗ ꯅꯤꯡꯊꯧ ꯂꯪꯖꯥꯅ ꯑꯣ ꯐꯔꯦ ꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯂꯕꯅꯤꯅ ꯑꯗꯨꯗꯤ ꯃꯌꯥꯝ ꯇꯧꯕ ꯍꯧꯔꯁꯤ. ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯂꯝꯈꯨꯅꯨ ꯑꯃꯗꯤ ꯎꯃꯥꯏꯕꯤ ꯑꯃꯗꯤ ꯂꯪꯖꯥ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯀꯜꯂꯕ ꯎꯔꯤ ꯋꯥꯔꯤꯁꯤꯡ ꯐꯣꯏꯗꯠꯄ ꯆꯤꯛꯊꯠꯄ ꯇꯧꯔꯤ. ꯑꯁꯨꯝꯅ ꯃꯆꯤꯟ ꯇꯨꯝꯕ ꯎꯆꯦꯛꯁꯤꯡꯅ ꯂꯩꯕꯥꯛ ꯍꯠꯄꯒꯤ ꯊꯕꯛ ꯇꯧꯕ, ꯃꯄꯥꯡꯒꯜ ꯀꯟꯕ ꯎꯆꯦꯛꯁꯤꯡꯅ ꯎꯔꯤ ꯋꯥꯔꯤ ꯐꯣꯏꯗꯠꯄꯒꯤ ꯊꯕꯛ ꯇꯧꯕ, ꯑꯗꯨꯒ ꯃꯄꯥꯡꯒꯜ ꯈꯔ ꯁꯣꯟꯕ ꯎꯆꯦꯛꯁꯤꯡꯅ ꯊꯕꯛ ꯁꯨꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯀꯔꯤꯅꯣ ꯄꯤꯖ ꯄꯤꯊꯛ ꯇꯧꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯇꯨꯔꯦꯜ ꯏꯔꯤꯜ ꯇꯧꯕ ꯍꯧꯔꯛꯂꯤ. ꯃꯇꯧ ꯑꯁꯨꯝꯅ ꯐꯅ ꯀꯨꯏꯅ ꯇꯨꯔꯦꯜ ꯏꯔꯤꯜ ꯇꯧꯔꯕ ꯐꯥꯎꯕꯗ ꯎꯆꯦꯛ ꯃꯨꯕꯤ ꯂꯥꯛꯇ꯭ꯔꯦ. ꯃꯇꯝ ꯑꯗꯨꯗ ꯂꯪꯖꯥ ꯅꯤꯡꯊꯧꯅ ꯍꯥꯏ, ꯇꯥꯔꯤꯕꯔꯥ ꯃꯟꯇ꯭ꯔꯤ ꯀ꯭ꯋꯥꯛ? ꯑꯗꯨꯝꯅ ꯀꯧꯔꯛꯄꯗ ꯀ꯭ꯋꯥꯛꯅ ꯇꯥꯖꯔꯤ ꯏꯅꯤꯡꯊꯧ, ꯀꯔꯤ ꯁꯅꯥ ꯌꯥꯊꯪ ꯇꯧꯖꯧ ꯍꯥꯏꯕꯅꯣ? ꯎꯆꯦꯛ ꯃꯨꯕꯤꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇꯦ, ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯕꯗꯨꯕꯣ? ꯑꯉꯥꯡ ꯃꯕꯨꯛ ꯄꯤꯊꯛꯄꯕꯨ ꯑꯁꯨꯛ ꯀꯨꯏꯕ꯭ꯔꯥꯗ? ꯉꯁꯥꯏ ꯅꯨꯃꯤꯠ ꯎꯈꯣꯡꯖꯧꯕꯗꯒꯤ ꯇꯧꯔꯛꯄ ꯇꯨꯔꯦꯜ ꯏꯔꯤꯜꯅꯤ, ꯍꯧꯖꯤꯛ ꯅꯨꯃꯤꯠ ꯑꯁꯤ ꯋꯥꯇꯣꯟ ꯖꯧꯔꯕ ꯐꯥꯎꯕꯗ ꯃꯍꯥꯛꯅ ꯂꯥꯛꯇ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯅꯅꯥꯏ ꯑꯩꯍꯥꯛꯁꯨ ꯈꯪꯖꯗꯦ, ꯆꯠꯂꯒ ꯍꯪꯉꯨ ꯍꯥꯏꯕ꯭ꯔꯥ? ꯍꯪꯉꯨꯁꯨ ꯆꯠꯂꯨ, ꯀꯔꯤꯒꯨꯝꯕ ꯍꯟꯇꯛꯃꯨꯛꯀ ꯂꯥꯛꯇꯕ ꯊꯣꯛꯂꯕꯗꯤ ꯃꯥ ꯑꯩꯒꯤ ꯗꯟꯗꯤ ꯐꯪꯒꯅꯤ ꯍꯥꯏꯌꯨ. ꯐꯒꯅꯤ ꯏꯅꯤꯡꯊꯧ. ꯀ꯭ꯋꯥꯛꯅ ꯃꯟꯇ꯭ꯔꯤ ꯑꯗꯣ ꯈꯣꯡꯂꯩ ꯊꯨꯅ ꯄꯥꯏꯗꯨꯅ ꯂꯥꯛꯂꯦ. ꯃꯇꯝ ꯑꯗꯨꯗ ꯀ꯭ꯋꯥꯛ ꯃꯟꯇ꯭ꯔꯤꯅ ꯈꯣꯟꯖꯦꯜ ꯈꯔ ꯀꯜꯂꯞ ꯈꯔ ꯁꯥꯎꯔꯞꯅ ꯍꯥꯏ, ꯎꯆꯦꯛ ꯑꯃꯨꯕꯤ, ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯅꯤꯡꯊꯧꯒꯤ ꯁꯅꯥ ꯌꯥꯊꯪ ꯎꯁꯤꯠꯇꯕ꯭ꯔꯥ? ꯅꯍꯥꯛꯅ ꯉꯁꯥꯏ ꯑꯉꯥꯡ ꯃꯕꯨꯛ ꯄꯤꯊꯛꯂꯤ, ꯂꯣꯏꯕꯒ ꯂꯥꯛꯀꯦ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨꯒ ꯍꯧꯖꯤक ꯐꯥꯎꯕ ꯂꯥꯛꯇꯕ ꯀꯔꯤꯒꯤꯅꯣ? ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯎꯆꯦꯛ ꯃꯨꯕꯤꯅ ꯉꯥꯛꯄꯤꯒꯅꯤ ꯃꯟꯇ꯭ꯔꯤ ꯏꯕꯨꯡꯉꯣ, ꯑꯉꯥꯡꯗꯣ ꯆꯠꯂꯝꯗꯥꯏꯗ ꯂꯩꯍꯧ ꯍꯦꯛ ꯍꯧꯖꯤꯜꯂꯛꯂꯦ. ꯆꯥꯛ ꯂꯥꯝꯃꯦ ꯅꯤꯡꯉꯥꯏ ꯇꯧꯔꯕꯗꯨꯗꯗꯤ ꯆꯥꯛ ꯆꯥꯔꯒ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯧꯔꯤꯗ ꯆꯥꯛ ꯊꯣꯡꯂꯤꯉꯩ ꯈꯔ ꯑꯗꯨꯛ ꯊꯦꯡꯗꯣꯛꯈ꯭ꯔꯦ. ꯆꯥꯛ ꯏꯜꯂꯤ ꯌꯥꯝꯅ ꯀꯟꯅ, ꯁꯤ ꯍꯦꯛ ꯂꯣꯏꯕꯒ ꯂꯥꯛꯆꯔꯒꯦ. ꯑꯗꯨꯝꯅ ꯍꯥꯏꯔꯛꯂꯕꯗ ꯀ꯭ꯋꯥꯛ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯑꯣ ꯆꯥꯛ ꯏꯜꯂꯤ ꯍꯥꯏꯕ, ꯐꯔꯦ ꯅꯪꯅ ꯆꯥꯛ ꯏꯜꯂꯤ ꯍꯥꯏꯔꯕꯅꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯉꯥꯏꯔꯒꯦꯀꯣ. ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯎꯆꯦꯛ ꯃꯨꯕꯤꯅ ꯀꯗꯥꯏꯗꯒꯤ ꯑꯉꯥꯡ ꯅꯤꯡꯊꯥ ꯁꯨꯒꯗꯕꯁꯨ ꯋꯥꯠꯂꯤꯗꯣ, ꯑꯗꯨꯗꯒꯤ ꯑꯉꯥꯡ ꯏꯔꯨꯖꯒꯗꯕꯁꯨ ꯋꯥꯠꯂꯤꯗꯣ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯉꯥꯡꯁꯦ ꯂꯩꯍꯧ ꯍꯧꯔꯤꯕꯅꯤꯅ ꯑꯃꯨꯛ ꯍꯦꯟꯖꯜꯂꯛꯂꯕꯗꯤ ꯇꯝꯕ ꯉꯝꯗꯦ. ꯀ꯭ꯋꯥꯛꯇꯣ ꯃꯩ ꯍꯧꯅ ꯁꯥꯎꯔꯦ. ꯃꯁꯤꯗꯒꯤꯗꯤ ꯀ꯭ꯋꯥꯛꯅ ꯐꯔꯦ ꯅꯪꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯑꯩ ꯅꯤꯡꯊꯧ ꯂꯪꯖꯥꯗ ꯇꯝꯂꯨꯔꯒꯦ. ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯀ꯭ꯋꯥꯛ ꯃꯟꯇ꯭ꯔꯤ ꯑꯗꯣ ꯂꯪꯖꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯦ. ꯃꯇꯝ ꯑꯗꯨꯗ ꯂꯪꯖꯥꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯦ? ꯍꯟꯇꯛꯃꯨꯛꯁꯨ ꯎꯆꯦꯛ ꯃꯨꯕꯤ ꯌꯥꯎꯔꯛꯇ꯭ꯔꯕ꯭ꯔꯥ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀ꯭ꯋꯥꯛꯅ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯃꯗꯨꯒꯤ ꯎꯆꯦꯛ ꯃꯨꯕꯤ ꯍꯥꯏꯕꯗꯨ ꯃꯔꯩ ꯃꯔꯥ ꯂꯧꯅꯝ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯦ. ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯆꯥꯗꯣ ꯆꯥꯛ ꯏꯜꯂꯤ ꯑꯃꯨꯛ ꯍꯥꯏ, ꯑꯗꯨꯗ ꯑꯩꯅ ꯆꯥꯛ ꯏꯟꯕꯗꯨ ꯉꯥꯏꯔꯒꯦ ꯍꯥꯏꯔꯨꯕ ꯃꯇꯝꯗꯅ ꯅꯤꯡꯊꯥ ꯁꯨꯗ꯭ꯔꯤ ꯑꯃꯨꯛ ꯍꯥꯏ, ꯑꯗꯨꯁꯨ ꯉꯥꯏꯔꯒꯦ ꯍꯥꯏꯔꯒꯅ ꯑꯉꯥꯡ ꯂꯩꯍꯧ ꯍꯧꯔꯤ, ꯑꯃꯨꯛ ꯍꯦꯟꯖꯜꯂꯛꯂꯕꯗꯤ ꯇꯝꯕ ꯉꯝꯗꯦ ꯑꯃꯨꯛ ꯍꯥꯏ. ꯃꯥꯅ ꯊꯣꯛꯄ ꯑꯃ ꯈꯨꯝꯗꯨꯅ ꯂꯩꯔꯦ. ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯤ ꯍꯥꯏꯔꯛꯂꯕꯗ ꯂꯪꯖꯥ ꯅꯤꯡꯊꯧꯅ ꯑꯉꯥꯡ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯔꯕꯅꯤ나 ꯗꯟꯗꯤ ꯄꯤꯅꯤꯡꯉꯥꯏ ꯃꯆꯥꯛ ꯂꯩꯇꯦ, ꯀꯔꯝꯅꯗꯤ ꯄꯤꯔꯨꯅꯤ? ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯑꯩꯈꯣꯏꯕꯨ ꯂꯥꯛꯅꯔꯤꯕꯅꯤ. ꯐꯩ, ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯈꯟꯈꯤꯒꯦ. ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯌꯦꯡ ꯅꯨꯃꯤꯠꯇ ꯃꯍꯥꯛꯄꯨ ꯀꯧꯔꯨꯒꯗꯕꯅꯤ. ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯁꯥꯟꯅꯔꯤꯕ ꯑꯗꯨ ꯇꯥꯔꯤꯕ ꯁꯦꯅꯥꯄꯇꯤ ꯎꯃꯥꯏꯕꯤ ꯑꯗꯨꯅ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯪꯒꯠꯆꯒꯦ. ꯁꯦꯅꯥꯄꯇꯤ ꯎꯃꯥꯏꯕꯤ, ꯍꯥꯏꯌꯨ, ꯀꯔꯤ ꯍꯥꯏꯅꯤꯡꯕ? ꯏꯅꯤꯡꯊꯧ, ꯎꯆꯦꯛ ꯃꯌꯥꯝꯅ ꯇꯧꯔꯤꯕ ꯇꯨꯔꯦꯜ ꯏꯔꯤꯜ ꯑꯁꯤ ꯉꯁꯤ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯅꯠꯇ꯭ꯔꯒꯅ ꯍꯌꯦꯡ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯒꯨꯝꯕ ꯂꯣꯏꯔꯒꯅꯤ. ꯑꯗꯨꯗ ꯎꯆꯦꯛ ꯃꯨꯕꯤꯅ ꯂꯥꯛꯄꯗꯗꯤ ꯊꯕꯛꯇꯤ ꯄꯨꯡꯂꯣꯏꯕ ꯂꯣꯏꯔꯔꯅꯤ. ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯂꯥꯛꯂꯕꯗꯤ ꯃꯥꯕꯨ ꯑꯩꯈꯣꯏꯅ
taram taram okani karigumba mahakna thabak asi loraba matung laklabadi ningthau aigi tit khanggadabani asumna yamna sauna langza ado laikhri asumna turil ililado nong phungan badagi numit taba phawba tawbada phana yamna tawri mathangi numit ni mathangi numit asidasu ngasai usik mubi haribu usik asigi manakta senapati umaibi amuk lak kwak amuk lak hanna kaurabada mana thokpama aduma khumduna leiri mai hauna sauraba langjana phare adu oiba taragadi ningthau isa maksatuna mahakpu kaurage asumna hainaraduna ningthau langja masa maksatuna kwak amadi umaibina thogan tawduna lakle asum lakpana usik mubi gi sumang jawrabada senapati umaibina taribra usik amubi iningthau khongleng lakli mapata amukta khongleng laklu adumna kauraklabada usik mubina kadai dagi isa se onthokna sukana nakhre ngasai aina chawri chafu thongaga chegai machet asaba aduna hek thenglubadagi angang se pokthokna ni wantha kaple thokpa yaroi dori angang kolaga leiriye hairakpada ningthawna mai hauna sauduna hai usik mubi nangna tawriba namthagado aina loina makhang bajani nacha nasu nadabada nangna adumna hariba karigino ngasai dagi usik mongtit amadi usik sangrangna nangi akoibada koipai paiduna nangna kari tawriba yengsiliribani haujitta nangna anganga sanaramba nangna sumangdagi aikhoi lakpu ubada chensinkhriba natra aduk yamna oidaba nganglibado karigino amabu oire ngasigi numitang nahak turit il tawba laktrabadi ningthawai chairak phanggadabani khalgu asumna hairamlaga langja ningthau yamna sauna hanki madam maduda usik mubina tawju sarisi yango apangbana khoina tawdana kana laklaga tawruni kaidobage jasaruni ge tumduna dum laithokke haiduna hawai mangal saduna tumduna dum laithokle masigi matung numit tarum torokpada turir il tawbul loiri aduga usik mubidi laktri turir tawbul loire khanglabada usik mubina ais turir tawbul loi khramale isa masa phare hairaga ngahak dum jorokhige asumna khallaga usik mubina turir iril tawribadubu kamdawriba jano aduk tawsanaruge khanduna lakpadadi turir iril tawbul loiramle usik mubina arapada laklibadu ubada usik langja ningthawna yamna sauraduna hai kana lei usik mubi si aige nakta kaushalau adumna hairakpaduda senapati umaibina hai taribra usik mubi ining thawna somda lao hairi adumna kaurakpaduda usik mubi su thawa isa sadana usik mayamgi ningthau langjagi manakta changsillaktuna khurumle matam maruda langja ningthawna hai usik mubi nangna thabak loirakanda laklibasi kari maramgino haujiki thabak loire nangki na thau tadre adumna hairakpada usik mubina thawai sa sadana aisune lakhiti khanjabani angang asina kaman basitane hekta yadaba adumna hairakpada sauraba usik ningthau langjana phai nangi angang aduna karigumba tasengnomaki masang ngamdaduna amadi ningai tawge yauna tawbuna nanga lakpa ngamdrabadi madi karisu dos leiti adoga karigumba na hangna angang su kaptabada kapi haijan ningai su tawdabda ningai tawge haijan oidaba namthak tawbu oramlabadi nahak malem leimaida leiriba ising ase hek thakpada nangi naning pattuna siba orasanuko adumna sap tarok labada usik mubina karino hariba sibo haiduna tuminda mayumda halakle madugi matung usik sing mage mayumda loina mahanakhri haujikti kumgi nong laklabada makuna tawkiba turir iril aduda ising marang kaina sele mayam usik sing ado haraunari adubu hariba usik mubi hariba adudi haujiksu tuyengi ising ado thaklupada mathun pattuna mahak pangsiti siri masidagi usik mubi do una tapakpa liklasing nong tarakpada una da pawbasing ado thaktuna lele adugi matung khrongpa matamda nong taro haiduna nong kauduna mapunsi lenki masidagi usik mubi bu nongobi haiduna kauki wari asi matang asita losanjari
ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯈꯤꯕꯤꯛ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ